ngasi ngasigi mifam asigi hambak thakta lengkhat pigadaba oza sing amadi mahiroi lup taruki thogai ubasing amamamta oina koksinjabagi tanjadu lominage aham maktada koksinjage mingoina angkacharabada oja Professor and Joy Kumar Singh, retired professor, Department of History, Manipur University bu Ozabo Fambak Thakta Lengkhat Piraknaba Nolok Naning Singjay. Oja Professor and Joy Kumar Singh Hambak Thakta Lengkhat Piraknaba Ozabo Singjay. Mathangda Koksinjage Mingoina Hangacharabada Oja Dr. Thiam Bharat Singh, Associate Professor, Center for Study of Social Exclusion and Inclusive Policy, Manipur University bu Ozabu Sukokachari. Mathangda Kokachage Oza Mingoina Hangacharabada Dr. Rambam Noni, Associate Professor, Department of Political Science, Danamunjuri University Busu, Ozabu Lengkhat Piraknaba Singjay. Hagachari Oza Singh Makha Tarakpasidi Mahiroi lup taruki thogai pubiriba Yamba Singh Koksinjage Ahamba maktada Koksinjage All Manipur Students Union AMSU gi President ki thogai pubiriba Mingoina Hangacharabada Kombrai Lakpam Hari Deva Sarmabu Koksinjari. Mathangda Manipuri Student Federation MSF ki President ki thogai pubiriba Mingoina Hangacharabada Ibung Hijam Rosan Busu Hambak Thakta Lengkhat Piraknaba Singjari. Mathangda Koksinjage Kamlaipak Students Association KSA gi President ki thogai pubiriba Mingoina Hangacharabada Ibung Sukham Vidyananda Busu Hambak Thakta Lengkhat Piraknaba Singjari. Mathangda Hambak Thakta Lengkhat Piraknaba Singjari Mingoina Hangacharabada Ibung Ningthaujam Dana Kumar Meitei President Student Union of Kamlaipak Sukbusu Singjari. Mathangda Apunba Meepham Maheiroisinggi Apunba Meepham President ki thogai pubiriba Mingoina Hangacharabada Ibung Oinam Nikarsan Busu Hambak Thakta Lengkhat Piraknaba Singjari. Aroibada Mahiroi lup-6 Apunba Mahiroi lup-6 ki Coordinator ki thogai pubiriba Mingoina Hangacharabada Iyamba Leksang Them Lamyanba Meitei President Democratic Students Alliance of Manipur DESAM Busu Hambak Thakta Lengkhat Piraknaba Singjari. Hambak Thakta Lengkhat Pigadaba Miyoisingna Lengkhat Pikraba tung asidi Phambiriba Oza Singh amadi Ibung Singgi mafamda achamba lengyan khudon tamnabagi tanja adu amung logjage.
Thagachari makha tarakpa sidi hojik Manipur da thokliba megi tang ahumdagi thokliba Manipur gi irang asida ima leba ki damakta thawai na potha pibi khraba athaubi stingi mafamda minute ani khak lekhatuna makhoi gi mafamda ikai khumnaba unnabagi tanja adu leksen biriba khwaiki biki mafamdagi ayaba lokchare hairaga minute ani khak tuminna lepnaba niksingzari mayam hawzarage Punamapu thagachari makha tarakpa thorom asidi ngasi pangtholiba mifam asidi taram nokpagi waron thambinabagi damakta koksinjage mingoina hagacharabada iyamba mayengbam samorji general secretary DESAM taram nokpagi waron thambiranaba niksinjari ahan mamaktada idamdam asibu konbiri bai budo ibendauda masigi Maheiroisinggi Apunba Meepham asibu hobadagi loi phawba tek takaidana pangthokpa ngamnanabagi damakta kokmona khurumjari ngasi October ki tang 18 ing sok listing aniga kungo humdoi numida sida Maheirai LUP-6 sinjalangjaduna pangthoksariba Maheiroisinggi Apunba Meepham Eikhoigi Tunglamchat Kallasi haiba hojik iramda masigi yamna tangai phadaba asigumba Eikhoigi Maheiroisinggi oiba warep laudana tunglamchat ama kananabagi damakta madi semnanabagi damakta amna matang saba Meepham ama Maheirai LUP-6 haibadi AMSU MSF DESAM KSA sugumadi AMS na sinjalangjaduna pangthok sargadori basugumaba Maheiroisinggi Meepham da thoido hendongna phambaktakta lingsin biriba mingoina hangatcharabada Professor N Joy Kumar Singh Retired Professor Department of History Manipur University Mazabu sinjalangjari singi mahut chilaga taram nokchari Mathangda Dr. Tiam Bharat Singh Associate Professor Center for Studies of Social Inclusion and Inclusive Policy Manipur University Wazabasu taram naram oksari Mathangda Dr. Ambam Noni
Associate Professor, Department of Political Science, Dhanumanjur University. Uzabusu taram noksari makha chathajarakpada Kongrai Lafam Haridev Sharma, President AMSU, Hizam Roshan, President MSF, Laisangthem Lamyanba, President DESAM, Sukham Vidyananda, President KC, Ninghauzam Dhanakumar, President Suk, Oinang Nigerson, President AMS, Kaikumizariba Mahiroi LUP-6 President Busu, Taram Nokchari, Loina Loinana, Tongan ba District Singi, Government Amadi, Private School Gi, Mahisang Chingdagi, Lakpiriba, Fido Indongna, Maheiroisingbu, Swedangamdana, Bagidamaka Senabidana Puriba Ozasing, Amadi, Tongan ba Sinpamda, Libiriba, Adungasigi, Mariam Maruba Meepham Sargaba, Lakpiriba, Kuding Mapusu, Subsin Jaraga, Sinjalangari because Mahut Sinjaraga, Taram Noksari, Lunena, Nasigi, Toromasibu, Miam, the Kangan Bigidoriba, Prilamadi, electronic media is in housing. Housing video coverage story ba Chin housing, Aduga, Tongan ba. Saruk yaba lakpiba khuding mo po amamam to ina panjadragasu subchin jaraga ngasi ge sigum ba thorom asi hena mapung khana na ba matam chana lakpiba hawul loi phawba saruk yaminasi haiba wafam asi thamjaraga ngasi gi taram nokpagi waron matang se tension jari punum ko thagachari ibong mayengmam somorji general secretary desambu Makha tarakpasidi ngasi famliba Maheiroisinggi Apunba Meepham Eikhoigi Tunglamchat Kallasi haiba Meepham asigi nunggi oiba waran pibinabagidamakta niksingjari mingoina hanggatcharabada Kumhei Movies Apps President on Manipur Student Union AMSU busu tungi waran pibinaba niksingjari Ngasi Maheiroi LUP-6 na sinjaduna Maheiroisinggi Apunba Meepham asida daista lingsin biriba ozahum busui kai kumna busari amasung tau pominariba tau manga busui kai kumna busari amadi tonga ba schools college singdagi lakpiriba Maheiroi punamak busu ahana muktada kai kumna busari Malemda Ladiba Lampak Khudimagna Lampak adugi Mausagi Punsiroda Karigumba Hanaga Manadaba Ahongba Ma Lakpa Matamda Ahongba Dubu Lampak Tugi Tungi Yaifanaba Oirabadi Lampak Tuda Ladiba Meepham Khudimagna Taram na Okpam Toi Hairiba Asiga Taiwan Naba Mawongda Miyangi Mahusagi Punsiroda Ahongba Lakpa Amadi Lampak Tugi Ngam Khaida Kanagumba Singnarakpa Mikuptuda Lampak Amatagi Miyamna Tuminna Yengduna Kaidong Nungdasu Laitokloy Iramdam Manipur Kang Lampak Sahi Lising Manga Gi Puari Laizarakpa Maning Makatamna Kanag Gisu Mipal Tangana Maromdom Lepsava Lampak Lakpa Lampak ni Puari Gi Tangkak Anirakta Mikapon Ba Lampak Oirurabasu Mama Lampak nung sijaba masa kayana Thawaiga Lampak asigi ning tambaga sinaduna kalakhiba mathauna faraba ipa ipu singna ngasigi Manipur asi thambirambani Ingsog lising amaga sanipan maudrama thoi da matamdugi malemda loilam sandokpa Khukan panganba Lampak matamduda numit taba leite haina kiba British ka picture basu Mikhat Thana Hingba
hainadaba leipak asina leipak asigi ningtamba ngaknaba thengnakiba lanphamda maithi khrabasu leipak asi karamba leipak no haibadu matamdugi khukan panganba leipak British singda mayek sengna khan khiba puarina lengdraba kudamni malemgi ani suba lanjau loi khraba matung malemgi oiba honglak liba ahongba amada leipak asisu sahi Eikhoigi taru British ki leingak makhada leiruraba matung ning tambagi numit adu ingsong lisinga samapan nifuga tariat ki August ki tang taramari da lakhi malemgi oina loilam sandokpagi wakalon thadok naduna magi leipak sing saukhat lamjel da hidana ba rom da mai onsin raktuna lakhi hariba saukhat lamjen asida lamdam asi su yauba ngamnaba Manipur Constitution Act 1947 semduna ingchong lisingamaga samapan nifuga nifangi ngarang gi numit haibadi October gi taraga nipanda Manipur gi ahanba miyam gi lenga fangki adubu laibak thibadi miyam gi maning tambagi sor sang no honba phangkhide ingchong lisingamaga samapan nifumapan gi September gi tangkun ma thoida lamdam asigi miyam gi ayaba amadi Manipur Legislative Assembly gi ayaba yaudana Indian Union da merge tawduna 15 October da India gi par ama oiki haukiba puari gi mating mathauna pumba amadi khunairon punsirol amadi ahongwa kaya ikui dana sahi lising kaya maning tamna lakhiba idamdam asina India gi Percy state amadi union territory da yamna hanthaba thak amada leirakhi malemda democracy satpa achauba leipak ni haina makhau pongna laujariba India da sahi yang humdra hena tillabasu leipak asigi miyam ngasisu netana leiba amadi democracy gi mahau karino ningthijana miyam na phangdri nakal amaromda yumthang naba leipak mapaldagi ain gi wang mada sansilak khiba mitop singna India gi ngamkhai da singnarakpa aki akhang pirakpa yalomi singbu yumkai maithaba hatpa tupa kaya tawraktuna India gi state ama oiriba Manipur gi miyam masagi maramdamda lanjen naduna wana khangduna thamanga hena leirakli malem gi super power tanariba leipak singi manungda ama oiriba India na ngasi leipak asida miyoi khujok kharana thohalakliba irang asi laksin bangamdana purup masel gi lan gumna yengduna leiri tanja asida ngasigi mahiroi ekhoina haukiba sahi singda leipak asigi isu kaya da mangjin thaduna yau khongjang kaya sansin khibagi thawong changchin khibagi thawna lingjel adu ningsing minaduna ngasigi mahiroi ekhoina asetpa firep lawbagi tanja adu lagle leipak ki yellow purup kanba amadi singnarakliba kaya asi thawna laina thengnaba apunbagi pangal sagat pada Maheiroisinggi achauba thodang lawbagi mathau tabadu lakli ngasigi tana manapang silaba India leingak amadi Manipur leingak na thokliba irang asida tadaba yaroi tagadabani haiba yau khongjang changchinba amadi mitoki isu asi ngasi thokliba irang asidagi tungkoi ba solution ama purakpa ngamnaba National Register of Citizen NRC update taunaba khongjang kansinba firep lawba tangai fadre ngasi mitopna chatharukliba asangba lan asi thengnanaba Eikhoigi human capital mayeng tahandaba mahi masing ningthina tamba phangnaba amadi yariba makai mahi sangsingda apanba pidanabasu mathau tari loinana asangba lan asi thengnanaba amadi maithi bapinaba Eikhoigi sinmilon hantha khidanaba amadi mipal tang daba khunai ama oinaba honaba da youth force ama oiriba Mahiroi Eikhoina ahen ba thodang lawrasi aiba wakhalon asi da ngasigi sigumlaba Maheiroisinggi Apunba Meepham asi Mahiroi Lup-6 na sinjabani matang asida tharum asigi nungyoy bai warang tensinjari punamak na yafran long life Manipur
AMSU ngasi pangthokliba mifam asida tongan-tonganba schools college singdagi lengbergliba satrising mafum asida yoksilak lepanai den yoksilakli adubu sinja langjariba gi makaidagi ngasi gi khara khajik achinba thoklagasu sinjaribagi ngahak ngakpiraga sarasu sana nungsa maraktuda ngahak tang ngaibiu aduga sinja langjaribi makaidagi punamakpu mafam chana leksinduna mifam masi hobadagi loba fawba yawnanabagi tanjadu soidana miyang mafamda sinajage makha tarakpa sidi pangthokliba thoram asigi wangangloi singi manungdagi ahamba wangangloi oina koksinjage mingoina hangatcharabada oza Professor Enjoy Kumar Singh Retired Professor Department of History Manipur University bu ozana ngasi thokliba irang asigi maramda marik chumba wafam thambira naba ozabu ningsingjari ngasi Oktober ge tang tara mapanda bagi Mahiroi LUP-6 AMSU MSF DESAM cases amadi AMSU taruna sinbiga pangthokliba asigumba Maheiroisinggi Atagi oiba asigumba thoram masida aina ahan makada lembirekleba Maheiroisingru ai taram oksabdi loina ngasigi dais esta lengse beliba hariba Mahiroi taruk asigi aina ming panjadagasu President Singhu aina ahan bada ngap ngonjari loina ngasigi asigumba mifam masida koigi wa ngami nagadoriba apun khara thami nagadoriba aigi ino koigi Dr. Bharat amadi koigi Dr. Noni busu aina ngap nonjari ai ngasigi si yamna nungai maramde kariginago tungi yumbiren oigadoriba jatiya sigi sakeng misen oigadoriba adugumba satra satri mayamgi mafamda chahi gi matungina akhoi matam loshatalaba ai samuna tungchida akhoi na kari oigadori gi haibagi khana leidabagi tanja ama laujabagi khudong chaba se masi bibi bagi damukta aina han maktada organizer kambu singoi na ngamkai lekana ai thagatchen ngasai koigi welcome address ta amadi loina ngasigi hariba ngasi khane gadoriba thik masigi maramda haibi gi ba sresta ai ahan badadi ai chhatra singi role chhatra chhatri gi maro student singi role in the context of Manipur sida ai khara thamjage haina ai khanjara mani adubu mari leina ngasidi ai koigi lamdam masida ai koigi laibak asida tholiba thodok sing asiga mari leina akhoi tungda lakadoriba akhoi satri singna karamba makhalgi aduguma phire ama lawgadage karamba makhalgi thodang ama lawgadage habigi maramda khana gadabani habise takumatanda yamna satri su nungai maramdi mase hoji ki need of the hour ngasi pungja asida mase khana daba yadaba akhum amal akhoi ngasi disida punbiriba satri ji marak chindo punama asi thoi base masi akhoi itihas to thon ngate history aduna akhoi amaborso Manipur hai base karino Manipur hai kamatna sembale Manipur hai base kana yauri bano hai base ngasigi itihas ko tamliba natragana itihas maranda nainari bakhar natana ayamba satri sing masi khangatra masi khangda base masi akhoi da laiba yam sathi na thiba maramdi karigana matanda akhoi ngasidi history haibasi tam ngasi history hoge basi ko nisang bai base mase tungna lakadba future dugi parane akhoi ngasi thoi ba thodo base ngasi numit kharde gi matung dade tunggi oi ba parao per kadori ba aduna akhoi history se tam batanda history tamri kana base mama na thogba thodo to phange haujoji thoi ba thodok siba akhoi khangma game adu tari mamangi thodok asiga hojiki thoiba thodok ka ani si khang kum tandadi akhoi tungna kari haina akhoi
लाकदरब मिहोर सिंदा लाकदरब इची नाउ सिंदा अखोइना करब मखगी डायरेक्शन पीबु nganggadagi habase masi history tamakana khang hojiki leriba kasi khanabadiba thimasi matangda manipur kamai tawhibage haibudu yamna sabakna akhoigi thambigre aduna hariba manipur se aina ngasi maroina aige satra satri sigi makonda masi khangu phaina haijasi hariba manipur se it is the gift of history इतिहास तक पीब खुदो लबन अन सांगरब चाही कयास द मणिपुर से खोज चाही लिसिंग अली की हिस्ट्री हाइबा से लाली मणिपुर से चाही मिलियन क्या दले अब लबमने अदु की रिकॉर्डेड हिस्ट्री हाइको मतन ददे अपन चाही लिसिंग अली खत नाई हदु वद अदुना सांगरब मरोइना साउथ ईस्ट एशिया की मरोइना ngасagi सिगी बेल्ट असिस द मणिपुर हाइबा अखोइने मणिपुर से कौदगदे बखन त्यागी ममिंग कयाम कौरमी आई मदुन चंगजन जर्रो अदु हारिबा मणिपुर से बसी सही मिलियन कया लीरबा अदु मनलाइबा अदुना मसिद लेरिबा मियोइसिंग असिदा अखोइगी सेरेदा अवाबा नुवाइबा पुरबा जे फंगगा मदुगी सेबल कोलोना मणिपुर से सेबल अदु आइना ngasi यान हाममक्तदा ngасai अखोइगी थीम मसिग मन नंगीबदा मणिपुर ना सोक लिसिंग अबगा समापन निफुगा मापन की सेप्टेम्बर की तांग कुंगा माथोदे सोई तौनरगा अक्टोबर की तांग 13 पुन के निमित्तगी मणिपुर की मियाम सिंह मणिपुर लेरिबा कोई फुलिबा सिगी अखोई अवाब की सैथेग मदि हौखरबनी हाइबसे मदि आइना मसिदा अगांग सिगे पुनि थुंजे मरमदि करिगिनो हाइबा मतंदा सोक लिस्नमगा समापन निफुगा मापन दगिदि मणिपुर लेरिबा मियोय खुदिमक्से मसिगे अवाब जे हौरे मरमदि कोई मनिंग मखा तन लेजरमनी मनिंग मखा तन याम नुवाइना अखोई सिमित लोंगी मैगे खंगदे राजनीति वफम द खंगदे समाज के वफम द खंगदे अखोई नुवाइबा अखोइना इसागी नुवाइजन सिंबगी अदुगब तांकत अम लेरमनी मदो मांग अदुना सुमाइना हाइनै मदुदी इसागी लाइब लेपचब इसागी लाइब लेपचब असिदगी हेन नुवाइबा अदुगब अल्टरनेटिव गवर्नमेंट अमन लाइब नते अदुना हारिबा अखोइगी सेल्फ अखोइगी कायतरे सेल्फ रूल इसागी शासन तौजब इसागी अवाबा इसागी नुवाइबा से आइने सिंजबा से मस्तगी हेन नुवाइबा अमन लेती अदुबो सोक लिसिंगमापन निफुगा मापन के अक्टोबर की तांग 15 दरे अखोइगी मणिपुर दा लेरिबा अखोइ पुनम असिगी अवाबा से मसी हौखरब मदुगो लोनेना आई सिमदि यामना सेना हाइदमी मरमदे अखोइ दा लेरिबा मणिपुर हाइबस द सोमजु अखोइ मणिपुर से ग्रुप बयामना साबनी अदुगी मनुंग दा अखोइ मैतै येबा कांगो उम लेनि अखोइ ngasi सिदा पुलिबा आयाम से अखोइ मैतै नाते हाइरिबा मैतै यसिगी हौरकदुरि बसु मबांग चक्र बसु हुजिक तेरे बसु ngasi भारत लेरिबा अखोइ ngasi भारत ते लेरिबा मियाम सिंह कोई मयांग हाइना को लव तारे हाइरिबा मयांग सिंह असिगा मणिपुर की बाग नो अवान को भारत लेरिबा स्टेट सिंह असिदा इंडिया दा लेरिबा मी सिंह चैलेंज तो बसे अखोइ मैतै खतरा तौवे मसिगी दमत को चौथुक चबन थोय मरमदि ngasi कल्चर दा एजुकेशन दा स्पोर्ट्स दा ngasi बथुई बरे अखोइ अखोइ मणिपुर यामना लांगी मसिगी मरक्सदा मैतै मचा ngатari इंडिया को रिप्रेजेंट तौवे सानरी सिंह अना मसिगी पोट असे मसे अखोइ लेरिबा टैलेंट अखोइ लेरिबा अखोइ पेशेंस अखोइ लेरिबा अखोइ पयाम सिंह भारत लेरिबा कोई मेनलैंड इंडिया लेरिबा दिन कले अखोइ हातोनी मोयना अखोइ हाट पर पामी हाट पर लोबिन काप हाट पर लगा थांग ने यालगा हाट पे क्वेश्चन नते हाट पर है से अखोइ ब्रेन अखोइ लेरिबा अखोइ हाइगलेबा अखोइ को अखोइ हाइगलेबा पुरे मसे मसे नमधरगा थम पामी ngasi ai yam chauthore haini अखोइ से एस तकी कैटेगरी फंगुसरते रिजर्वेशन फंगुसरते अदु फंगदर बाबदा अफंग कांगु सिंह मरक्तगी ngasi di अखोइना भारत की लैमाइदा मैतै सिंह की इज्जत से अखोइ हाइगल आइयो मसी हाइगल पसे मसी भारत लेबा अखोइ अदुंबा पॉलिसी मेकर्स ना हाट पर मसी हाट देबो होदबा मतंदा सो लिसिनो चापन निफु मापन के होरे अदुना इहान हमदा नागागी इंटीग्रेशन मूवमेंट हवे मसे अखोइ सिद इंजन बदुम याव अद अमगा हौरे हौजप याव अदुबो ngasi phawbada manipur chahi recorded history se chahi lising ani rom lakuma tanda manipur haibasu ngak selibase
maitai de ngak seli na ko de khanjai aduna ngasi akoi ai masi yam toina paningda bani maramdi isu se loisale adubo ngasai khanna basada duaina ba ai de thamjadingi che matau karam tauna akoina laibak thiba thodu ama megi tarik ohum de megi tarik ohum de thoiba thodu ase masi kramai ta horpage haiba matam siri masi ki sang ityas maramdi ngasi kuki gi nataba mogi jogi jelangong gi kari gi haiba idea amala ise mase akoi maroina ai gi isa isu suna masi khangu pai mani masi chahi yang khai manga sure chahi yang khai manga gi plan ni moni to ise sang ro plan mani masi gi plan na sigi matang matang toro pasda ngasi di bodu pokhai ra pai wad adna masi pokhai ra matang da apna level thibadi akoi da hojik si sarkar ama lai akoi masi gi lairiba bharot sarkar na akoi da to gene khan ge plan khara lai base ada moi hidak agenda mi makhara moi aron me agenda ma akoi na khang mang da ba adu me akoi aron me agenda mi makhara ngasi di manipur gi ni maroina akoi maitai sing na awa ma se phange aduna thokiba thogok sin lai ba kam thibade adubo yam nu ngai ba da kamai da tholai no hati wari di masi miam pura ma khang na ngatri tv da khang de ama da khang loi khang na ba aina ba pham masra haini bade maroina ai mang da lesson beri ba satra satri sing abaga hojiti satra satri ese akoi angang ni haibiya ba maram de student sai ba se it is the future pillar of our nation akoi de ngasi bang ori ba ai ge ise nau sing se tunggi uberen ngatani and education hai ba se akoi de ngasi de tabe education hai ba se education se most effective weapon khulai mani garba khulai prithvi pura maksa awma porong mi se education por kadore hai be education se kana pai chhatra sing na pai satri sing na pai aduna chhatra satri sing na hai be education da lebiri ba chhatra satri sing hojik lai ba sing na yamna mun na khanga ma matung da akoi gi tung da kari akoi da kari por kadage hai ba se masi wakhalon se khanda bagi mathau ta ke hai jabu wa maram ni kari gi no hai ma tam da akoi da labak yamna thiba thogo khara lai madudi akoi stage na bani koi gi maitai sigi marat ai hai jage ai maroina ai satra satri sin hai jage akoi mi khudibak sida mi khudibak sida akoi na kari gumba khara akoi gi koi namning bage mai pakning bage masigi mathau na se lai tabana te akoi mi khudibak ta ai mai pakningi ai afaba tawningi ama tawningi ha wakharun gi badu ki sakti lai tabana te adubo bai ka mi khudibak asida mi ayam bagi mi mafam da masigum ba makun ai thabak tawning bagi leba ki thabak tawning bagi afaba tawning gi wakharun se masi tawgi haina khoda bagi preparation di lai te masiri akoi ga laibak yamna thiba se aduna ai de ngasi baroina ai gi mangda ne se miri ba ai gi satra satri gi haija dingi se nangna nakoina nakoi punsida nakoina nakoi punsida maiki ba kaya nang ba yai maiki ba kaya thengna ba yai adu nang nasamati maiki ba oiganu sire nang nasamati maiki ba oiganu maiki ba kaya thengna ba yai adu nang nasamati maiki re si ya ko koda batai aduna robert bruce seba khoji batamda robert bruce seba dipan nabi mana tarelak maiki re kare nipalak subada makse mana lan dam ki adu ma ko chen jala khangi adu lan adu bai tawdra akoi je ngasi se awaba kaya thengra basu nungai taba kya thengra basu adu nang nasamate madugi dipit adu yawgu side madugi maiki badu hu yawgu barbi akoi de ngamgani hebo khanro je masi thamgada bani hai base mai na hai jade ana hojik se yam nungai taba se akoi se maitai singa se akoi gi lairiba colonial administrative mentality laiba adugumba laiba asigi bogi policies ki bakada akoi maitai sing suffer to masi yamna tawriba thabak sing asida moigi yamna phajab well game am ki bakada lapani adu ngasi di bakoi sing do madu akoi da defeat to bagi bakoi sing nat khali wakhal sing ase masi akoi defeat to bagi adugumba strength ado akoi sembat pata akoi bodo sembat pata akoi mina tanare akoi min hoi chele akoi chengol bote adapti yam nungai bade aine yam nuai jabade
ngasidi hariba migi tarik ahum masida khangawdana maya akoida sukhan thangdaba akoida sukhan khaludaba amada akoida angaba phangna akoida seifu pigi adu ngasidi maroina ai masidane akoigi manipur gi imagi mamum roi obiriba nupi singna karam makalgi adu go tanja asida karam makalgi akoi thabak kaya lakut thibigi habisida aidi maroina akoigi imai ben singu ai ngak non jabale adu tungda manipur gi mama oir kaduriba ngasidi satra satri obiriba mama mapa oir kadur satra satri obiriba mama anga thamgiba ahal laman singna thamamba adugumba i lambi aduda aikoina chatpa ngamlabadi madugi lambi rabi akoi maitei jati kaidu su murloi mai haja agar madugi courage ase akoi da basigi laibagi tangai phado kaya amale aduna akoi abuna khangi marande ngasi sida yawbe phabiriba akoi punama si amana tra amada akoi loina basi yawra la punga tari akoi baro sarkar na kari khale manipur le ba akoi vote kari election kari khali akoi lor pha masida achau asoi base maroina ai satra satra na hajani ba akoi la afaba lusing mama barani lusing ba hai base akoi ni hekta mi ma lusing go biya lusing ba amaka oir ko tanda qualification ani changi amana kari changi amana professional competence professional knowledge hebam sang professional knowledge lusing go bida amana professional competence ani sit aduna professional competence hai base la ko khona matamda kari changi matamda professional competence ai ki chargi mathanda ai ki isu ki mathanda suthangda thangda ba yabna tisni competency hai base di mi du level khona ga yam nuai akoi manipur da akoi se IAS thoktre adu thoktre yam lawrami ngasi de maroina nupi martri IAS ka yam thori I am extremely happy aduna ngasi de akoi schedule tribe olaga IAS phangni haibide jati ba khak chakhot pa hai basi tangi se samaj ba khak chakhot pa tangi se IAS kutr janti doctor darkar hogani engineer darkar hogani ukil darkar hogani oja darkar hogani social worker mayam darkar hogani aduna ngasi di akoi mathang haigala pasna ngasa gi haiba bureaucratic level doju akoi ngasi di mani maiteng sin chana pa hore maroina ai gi isa isu chung nupi maroina satra satri urba sinsna ngasi di manipur gi secretary ta IAS ni changi this is our fighting against our achievement number matam koina akoi je sana bada namdar thamami ngasi lot pa yatra koi manipur gi kana kana legi khore matam koina jagoi isai ta culture da akoi namdar thamami ngasi di maitei natara kana fa lekte de maitei ad mase kari no hai ta akoi honna zaman akoi no honna bagi akoi na thengna bagi puna asina mase uhilai aduna yamna sanna harabada aina hayeng kari to budurino hai base ngasi di hona akoi masi wakhat jille pa darkar ko ai chumna nupi hai base baroina ai isa isu sing sida aina thamni se akoi yam laina ko nupi ni koi isai da nupi sidi yamna athot pa anova ko ji yamna nauchaba ji symbol di hai base masi acceptable thokte se nupi hai base creator ni nupi hai base creator ni nupi hai base security officer ni akoi security nupi ne pi bani nupi na masabu sagapadi nupi na security pi bani nupi na development property nupi na akoi samaj sem bani nupi yauda samaj sem ngam mana masi isu se masi spirit sing se masi maroi na ai ngasi mang le sen bi ai gi isa aso sinda masi wakhan je hoji na lai tamu ID ya kada ID puro na hai ingada bli hai question do inganu hai bate ingada bate family but leba ko be suda mang su thoro ko darkar ko ngasi di nioi bagi marakta hapchang phim ta khara khenar ga su kok ta di karimu kada nipina nipar ya mi khel abani ana masi isu singa se apoi masi khanna ngasi gi satra satri oi bri sunna masi tambadi mathau si yamna hena darkar koi aduna ngasi de hauna ai maroina ai satra satri na hajan ni ngasi de hauna koi vision nam lai bitai vision ngasi se manipur gi state sarkar na ai masi harga duar manipur gi administration da achawa kun ahu bangu uri se kari na no hai batam da akoi vision wat
ada vision banyak sengna vision se lain apa kanda lain apa di arai ba pot kudu arulung tadi loi arai mana tadi ada aku je confuse apa kak lain betul baru orang ni ngasi aku ni yang lu hali bas aduna hari basta ai ngasi di baru ina ai isa isu sudah ai ngisi punsi yang se kari no what is life ai life ai basta kara kara open tau ni hai betul dah punsi segi lambi se kara da hanga da ge hai betul dah punsi gi lambi na hanga da betul aja punsi dah le punsi gi lambi na hanga da lambi se punsi dah le ai gi life ase open tau ko se ai gi life dah le kanam ta kun dah aduna ai ne yang independent oina ai wakan se mek se na ai na chansa da ba matam da masigi hari ba akoi punsi gi ase ani subada aina aigi isa subscribe haja ningi se kai non tanda ngasi noi satra satri oire adubo ngasi noi oi base masi ngasi na khoina thabak khara torma ba apa thabak khara adodi kai non tanda hayeng hai base masi na koi gine ngasi je satra satri oire basna apa thabak khara torma miyam ki dawak ta leba ki thabak khara torma tumda madu property do madu kana bado kana phangdori jibu na koi na phagdori ni akoi ndate maram ni akoi ni chahi gi matung na gi akoi aroi bagi tanja do koi ngai lai ka ari na koi ni inkhala ibne ari masigi inkhala pasda na koi with great courage and with great wisdom masigi pot ase koi thoron bagi tangai phadawa sima akoi yamna kanna lai hai basima ai haijane adna aina maroina akoi ngasi si education system se da aina haningi se akoi certificate ki dabta like tam guru let me tell you very frankly ai certificate ta first class phangna be dabta like tam guru ai khang na batam certificate hai basidi ai dang thabak ki dabta re khang na batam maramde masida manipur akoi bharat ki president or AP kalam na har fajar bom le kari lege bo tamba hai se kari no tamba hai basida akoi da anu ba kholo creativity learning gives creativity tamba hai basida akoi da create or ba kholo anu ba idea sing se masi pire hai ba anu ba idea sing se la agadi akoi wakhan khan mo ngam anu ba idea la aba hai se akoi wakhan khan ka do di wakhan khan abadi akoi da loksin la ka do di loksin la abadi nakoi ja aso mi mo ka do di ai na hari se akoi gi bharat ki phang be abdul kalam afawa internationally afawa scientist ni hari ba scientist na hari be wahi se mase matale ko chumdro ba ni masi phang singa se masi ngasi gi satra satri ubiri ba adu gomba kado sing masi khango phai maramdi learning gives creativity leads to thinking and thinking provides knowledge and knowledge makes you great masi se akoi da masi bible da natre gita da no wahi dona akoi da masi hori te hor ningsang da maramde ngasi gi leriba samaj asida nupi amasung nipa gi barta kheda batali akoi loina bakse samaj asigi mi akoi loina bakse samaj asigi seba kari ni akoi loina bakse samaj asigi sipai ni ngasi Israel gi land da thengri basingji nupi na yambani land se nupi sin khulai paraga land changi adugumna andaksu akoi gi maroi na kuki ga maitei gi hanaki tono matamda kwai gi henna chawna tharuk ya gi base akoi gi imai bensin ya yam nuksini ngai ne ngasai gi aina hajar se kedu hariba loya lamda leriba adugumba lari laisu gi mangan jawjada ba labutta low suruga leijaba aduda leriba nupi aduna magi masa adubu magi popa matam sepa aduba phadek ki machet abak mangak sunda pumbiraga natraga makutta pumbiraga marai bakta chuppaga nang lan changona khajal la ide adu ngasi de Imphal ba lady ba officer sidi masa masu menteri gi masa masuna lan la disoi tani ma pan thagi sigi kheda base masigi kheda base da masagi hari ba spirit garis
mayam sing asigi laibagi tangai kadabado mafam asna pukut aduna ngasi jo ai mang da lesin liba ai mang thambi liba ai gi isa isu sing sira aina appeal tawjan mari BA Manipuri BA maite ai khoi di matam amagi akhoi di no thochaban no jabani happy matam nati you come out openly kari gumba samaja tu kari gumba mak thor ko jam da lakhoi ne to soire hai base masi openly hai mung hai ro ko ga Paniam obstacle belam piragasu, paniam athimu yam piragasu, lakhoi ne torje soire hai base hai gida. Maramde ai maitai sing asoi be khara hai jage. Akhoi maitai sing se mase debate tok da society. Maramde akhoi de debate har batam da phuna si har kaniam. Mase akhoi ke phari chaw so de ngasi ki samaja sida ngasi ki samaja development hai base kari de la ko ge batam da akhoi kokta khaliba ai kokta khaliba magi kokta khaliba na sing se masi ka idea sing se access to the bottom the development se la ka ngasi di akhoi ngasi ki thorok se akhoi acho asoi se kari no hai batam da akhoi like lam masi da so akhang ba hi ba kayam lei freely ngani ba kayam lei ngasi di ngang ba pro thinge wa kan har ba da phari hai re ari wa dum har ba da tawni hai re adu tare aroi badadi ai tumin lai tumin lui lai tumin lai kham tam dadi lan tor chu moi phani amna kamera gaso aroi badadi aroi bi solution di leiti adi solution se karai do table dane dadi moi kana bi adi table dadi ko pila ne hari bo ko ki lana ro thora ta mami ri thora prema jise mase lai bo akoi lai no asigi policy asoi bi thora padi thori ngasi akhoi na adu chana khoi adu nare adu hare ome ron pire adu pire akhoi kana to akhoi Delhi da khisi thamse Delhi chala ma te sidigi chalaga ara trama to jo khisi mukha game sidigi chakhadi akhoi Delhi chali khabar thapam mari akhoi adu be ron pire tu adu hotel da yam no maina sa thak le khoi ku aba ngatre aduna akhoi sa le ba ai dang ngasi hajar se mi amabo matam chupu ko da minam bayai mi kharama matam khri ki wone minam bayai adu mi khuni bako matam punam ko ni minam bari ofokte adu akoi sukso so akoi khangai si matam matai khanga ba hori si adu masigi matang asila ko da maroi na khat sing aso role malai students are the pillar of the our future ki nation na sigi pillar of the akoi manipuri maroi na akoi maitai jati di akoi nation yo mayam na haji kho ba akoi se nation amani he se mayam khang da bagi pot thar we akoi di nation yo maram de akoi na series da nongda laren pakhang na la tre ki mamang de gi hauna akoi sida anga pa makhal gi development supplies la pa ho koi salai mapan gi ye tare ke kari gi ai mad gi ityas to ai phator asmai da mathang la pasna akoi garbani was maharaj gi matam da de akoi ji nation na ki studio adna hariba laibak thibade ngasi civilization na bise kai moye bise khangri bamaga civilization ani ki conflict amka thona de basna akoi de masi awa ba kaya amka akoi de laihi bani aduna aina hajan nge nasagi masigi thodo ase masina akoi de acho para amata para ase masigi para ase akoi de khanyaga akoi tungna kari tawsige habji khana dakar koi ai wafam amata ai haijage ai masi kardi public ki oiba question amadi koi akoi kasuk kingai leke Manipur ki territory kairo ai suba yam sen haije aduga separate state to piro adugo laibak thibade akhogi society ki akai ba thokhe masigi thokhiba madumana Manipur kaire habi question natabada akhogi matam da leba yam harmonious oiba matam da leramba akhogi amato oibage adu bagi wakhalon amukhat leramba question adu kai da bana masi kanana hangede ke hai matam sidade masidane aina tungda laiba ai isa aiso sin aina thamukri maramdi akhogi mindset change da koi akhogi mindset change to kanda akhogi apunba satam amam sakam ngani hebasi ai yoina ai yamna chena ai masi thajai aduna hariba mindset change to si haibo tamdari microphone pair ka mindset change aspai to godam ni haibdu natti
ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯅ ꯑꯩꯈꯣ ꯆꯦꯟꯖ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯆꯦꯟꯖ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯍꯌꯦꯡ ꯑꯃ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤꯃꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯁꯤꯗ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯉꯁꯤꯒꯤꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯍꯌꯦꯡꯒꯤꯅ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯁꯤꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯁꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯖꯔꯤꯕ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤꯗꯤ ꯌꯨꯝꯕꯤꯅꯤ ꯍꯌꯦꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯂꯔ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯄꯤꯂꯔ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯧꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯃ ꯈꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯀꯦꯝꯄꯦꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯗꯤꯃꯣꯀ꯭ꯔꯦꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯇꯦꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤꯁꯦ ꯃꯁꯤ ꯂꯩꯕ ꯌꯣꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯅꯥꯎ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯦꯁ ꯕꯤꯀꯝ ꯑꯦ ꯄꯔꯆꯦꯖꯦꯕꯜ ꯀꯣꯃꯣꯗꯤꯇꯤ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯁꯤꯅꯅꯤ ꯉꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯈꯛ ꯆꯪꯒꯦꯕꯗ ꯂꯨꯄꯥ ꯑꯁꯨꯛ ꯄꯤꯌꯨ ꯑꯗꯨꯃ ꯇꯧꯒꯦ ꯂꯨꯄꯥ ꯑꯁꯨꯛ ꯄꯤꯌꯨ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯀꯦ ꯂꯨꯄꯥ ꯑꯁꯨꯛ ꯄꯤꯌꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯩꯁꯥꯅ ꯃꯃꯜ ꯇꯤꯡꯗꯔꯒ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯃꯁꯤ ꯀꯅꯥꯅ ꯂꯥꯛꯍꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯍꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯛꯍꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯊꯣꯛꯂꯛꯑꯅꯤ ꯆꯍꯤ 5 ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩ ꯑꯗꯨ ꯃꯣꯏ ꯏꯂꯦꯛꯁꯟꯁꯤ ꯊꯣꯛꯄ ꯉꯝꯗꯦ ꯃꯔꯝꯗꯤ ꯃꯣꯏ ꯄꯩꯁꯥ ꯄꯥꯏꯗꯦ ꯏꯂꯦꯛꯁꯟ ꯀꯅꯥꯅ ꯊꯣꯛꯄ ꯉꯝꯃꯤ ꯃꯤꯒꯤ ꯐꯨꯔꯤꯈꯣꯔꯒꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯔꯒ ꯑꯩꯒꯤ ꯄꯩꯁꯥ ꯁꯥꯕ ꯊꯦꯡꯒꯗ ꯀꯥꯡꯕꯨ ꯑꯃ ꯅꯠꯇꯕ ꯄꯥꯕꯩꯁꯤꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨ ꯑꯃ ꯃꯈꯣꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯥꯏꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥꯗꯨ ꯂꯩꯔꯒ ꯃꯈꯣꯏꯅ ꯚꯣꯠꯁꯦ ꯀꯥꯔꯛꯏꯅꯤ ꯑꯗꯨ ꯃꯁꯤ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯃꯁꯤꯗꯤ ꯉꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯑꯆꯧꯕ ꯀꯦꯝꯄꯦꯟ ꯑꯃꯈꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯛꯁꯦꯁꯐꯨꯜ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯈꯛ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯦ ꯂꯩꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯍꯟꯕꯁꯦ ꯃꯁꯤ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯀꯦꯝꯄꯦꯟ ꯑꯃ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯇꯧꯔꯒꯗꯤ ꯈꯔꯒꯤ ꯃꯈꯩꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯑꯁꯤ ꯑꯩ ꯂꯩꯖꯩ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯂꯧꯖꯔꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯂꯧꯁꯤꯡ ꯅꯣꯂꯦꯖ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ एजुकेशन थादोꯛꯄ ꯌꯥꯏ ꯚꯥꯏꯠꯅꯥꯝꯒꯤ ꯂꯥꯟꯗ ꯐꯅ ꯀꯟꯅ ꯑꯃꯦꯔꯤꯀꯥꯒ ꯂꯥꯟ ꯇꯧꯔꯒ ꯐꯣꯝ ꯃꯌꯥꯝ ꯊꯥꯗꯔꯕꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯍꯧꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯦ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯣꯠꯇꯅ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯀꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯥꯏ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯇꯥꯟꯕ ꯇꯥꯏ ꯑꯩꯈꯣꯏ ꯇꯨꯡꯗ ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯅꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯁꯤꯗ ꯊꯝꯕꯤꯕ ꯊꯤꯝ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯥꯡꯆꯠ ꯈꯜꯂꯧꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯒꯤ ꯏꯃꯥꯅ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯀꯩꯅꯣꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯗꯨ ꯑꯣꯏ ꯑꯩꯒꯤ ꯏꯃꯥꯅ ꯑꯗꯨ ꯑꯣꯏ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯑꯗꯨ ꯑꯣꯏ ꯑꯗꯨ ꯅꯪꯗꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯀꯩꯁꯨ ꯑꯣꯏꯗꯦꯗꯣ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯩ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯅꯈꯨꯠꯅ ꯄꯥꯏꯔꯒ ꯏꯟꯈꯠꯂꯛꯀꯗꯕꯅꯦ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯀꯣꯏꯁꯟ ꯅꯠꯇꯦ ꯑꯩ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯑꯩꯅꯦ ꯑꯗꯨ ꯑꯩ ꯑꯁꯤ ꯏꯟꯈꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯕ ꯂꯧꯁꯤꯡ ꯂꯩꯕ ꯇꯥꯏ ꯃꯌꯦꯛ ꯁꯦꯡꯕ ꯅꯣꯂꯦꯖ ꯂꯩꯕ ꯇꯥꯏ ꯃꯌꯦꯛ ꯁꯦꯡꯕ ꯚꯤꯖꯟ ꯂꯩꯕ ꯇꯥꯏ ꯃꯌꯦꯛ ꯁꯦꯡꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯄꯤꯔꯤꯠꯁꯤ ꯂꯩꯕ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯆꯨꯝꯅꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯝꯅꯕ ꯑꯩ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯂꯕ ꯇ꯭ꯔꯦꯟꯅꯤꯀꯣ ꯑꯩ ꯃꯁꯤ ꯐꯥꯒꯤꯅꯤꯅꯁꯨ ꯂꯧꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏꯕꯨ ꯑꯩꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯏ ꯅꯝꯕꯔ 1ꯒꯤ ꯕ꯭ꯔꯦꯟ ꯅꯝꯕꯔ 2ꯅ ꯀꯟꯇ꯭ꯔꯣल ꯇꯧꯏ ꯅꯝꯕर 2ꯒꯤ ब्रेन नंबर 3 ने कंट्रोल तवी नंबर 3 ब्रेन नंबर 4 ने कंट्रोल तवी ना हाय बयाम ओजा करीनो मणिपुर दा अखोगी हेक पी अखोगी पीएल क्लास पास तब तुम दा मदर फास्ट जन लाइफ काबू सिंह तो बदु डॉक्टर नत्र इंजीनियर चल मने आई डॉक्टर तमदे दे आई इंजीनियर सत्या दे अदु तोदे दे मदर फंगोद्र काबू द्र कॉलेज चलगा बे पास तब ए बे पास तब हारी पर नसागी डॉक्टर इंजीनियर रो मदुरी पास तौरगा आईएएस एमसीएस ओरकादना नसागी अखोनी फर्स्ट क्लास ब्रेन निसली काबुजो बखोइने कंट्रोल तौ नसागी एमसीएस आईएएस ने कंट्रोल तौ बदु नंबर 2 ब्रेन नंबर 3 ब्रेन ना
hari ani maksud ke penghulu kada conggang parga lawi lawi vote le vote kare vote kare menteri ore मतलब वो कसai hai number 2 brain ju control to adage hari ba number 3 control to is masna koi mai ba mai bi to adul kasi vote or kada koi mai bi thira ani ama thire puja to biyo ma to biyo dro ad hojiti panji mai bi na puyam yaw re sini machine ani akhoi soi ri puru aduna aina halingi di afaba mi sing thoro afaba mi aduna akhoi leba ase sungut kada adu ngasi de ai yam nuai ai parikha da angang sing na parikha to ko tam da ai di hayeng chawra adu oini ka har pase it is good adu ai matang ngasi da ai am ka hai jage akoi masi maruina ai imung da leiba mama mapa sing to bo laina amani ai gi isa se fast ta to yade adu di fast ta de lakai club na hayeng che fast ta bi prize bi ndi yade masi kwai de ge phatam ko am maram de na khoi de ngasi punsi ase kakhat aka aku nyam nai ba ngati ale nan ngasi pasin phaga mathangi sahi da nang ke third din punsi ai madule maram organ nang haite have din nate accident is accident adu masigi encouragement ki type se bayan di encourage de hai ai di masi encourage de log de masi aborom dai di agang jena suicide tom nang ki mata am pi bri lo adu asi ko magi stage asi lai ang ngasi de ai na losinjar pada ai na hajen masi ai mang da lesson gariba ai isia sing daji noi class padra tawada bani class ta disturb tadro hona ga dabani chumi chhatra sing se laiba ko chhatra orgi matang tam ga dabani politics tamge chhatra tam ga dabani business tamge chhatra tam ga dabani adu di oraga so madu ki pot adu bayek segri khang na chakho se madu khangau daba tar ga ni madu ki aso akai ma kya slai adu hanak thoki ba thodok se masi koi nabi am thi bani adu masi ki thodo se abu ana hal aroi halang gulsi hari kita beli akui kutele akui mindset change to na karoi ama to da karoi lune na akui democracy ese aje akui na chale ba democracy se akui lai ba yomba adu mo ya ba community ma ohin ba se masi ohin gumsi hai bo ba khalo se la akui education system is akui kot khada bagi tangai pa ba lai khale de langi bi ta ko yogum se akui chhatra mo na akui thabak to che hai mo ba se hai jar ga ai ma ya ni ki bitai jo थागचरी ओजा थौरम मसिगा मरी लेनना मरी चुमलबा वाखलोक सिंगोबे यारबो मफम कया थंबिरमगी दमक्ता ओजाबो हाइनिंगाय लेतना थागतपा फोंदोकचरी मरक थना ngasi pangthokliba mifam asigi permit launaba amadi sinja langjaba matamda khara khaji khuyong nakhibana lengbirakliba oza sing amadi maheiroisinggi mafamda thokliba khudong chadaba asigi damakta ngakpinaba sinja langjarбиги maikaidegi thamjari amadi mafam asida naungna yoksin birakliba maheiroisinggi guardian singna thorom pangthokpamda leiriba report tobam asida amutang report tobiranabasu ningsingjari thoramgi makha tarapoina mathangi wangangloi koksinjage mingoina hangacharabada ikai khumna jariba oja Dr. Thiam Bharat Singh, Associate Professor, Center for Study of Social Exclusion and Inclusive Policy bu lekhat pirang naba oja basu ningsingjari Asi 2023 की October की तारीख 53 Lampak की मफम मस्जिद दा Mahiroi Luftaruk Mingoy na panjarab da AMSU MSF DESAM KSSU AMS na sinjariba Eikhoigi Tunglamchat Kallasi aibat topic siga mari lena ayamna arm magda tais da engine video leiba resource person namusu satrabuki extension bu yana na ayamna kai kun uchari loina na और मस्जिद का मुद्दा सरुप यान का लेंगी रही बा मांग लेंसिंग गिरी बा सागरा सागरे इच्छा सिंह मसुम ओजा सिंह मसुम इलेक्ट्रॉनिक
electronic amasung print media gi marupang singsu ayakna mukana nolokchari loina lengbi reiba pai big puno kusa ayakna mukana ikai kumna bochari ayaki mangda koigi ozana ozazo kumarna marik chumba wapam kaya ama thambigre koigi ba koida enlighten to ba speech zaba thambigre ayaki wiradi Anggadabasi, Sadri Singa, Koidigi, Kari expect or Gadage, Amusung, Toiba, Iran, Iraqi, Watop Iran's Dista, Equina, Kari, Haminava, Dragaoi, Amusung, Toibusda, Oigi, Tunglamchat Kallasi, Oigi, future generation, Oibasingsi, Matokal Maina, Kalo Gadage, Haibigi, Wapamda, Hamzage. May ki tarik 2023 da thawduna thokiba churasambur dagi horpa violence na maram moiduna ngasi miyoi chamaga marfu hena legidre miyoi lising taruk hena displaced taro matunga tongan ba relief centers the lady ba singsa sadra satri ngang alloiba kay amasu lady adu to natana violence things da yum kai landum ke ama mangta an kre masjid natana ikoina valley da lairiba maitai sing na ngasidi moirang gi wang bada chatpa ngamaktaba sekmai gi wang ma lampak ngamaktaba more ronda palel degi hena sathop ngamaktaba ikoi gi valley gi oiba periphery area sing degi lampak ngamaktaba oiraiba violence gi pibam sina ikoi gi tungi mayorol da ekoi na kari section thorang logo da ba hai to ko ge ha se koi sadra sadri oja koi puna hamina ba yam na mathau dai hai bisi ai ha mar tham jage pai digi nuai da ba mana violence gi mama ngai dire violence si koi gi ethnic oi ba tangluk ki oi ba violence to matam da koi gi kuzuk lai thang den toroga Hada bapana batarami hositi modern societies tadi purupani ke merakta state forces yauna ababa makal ki kulai pairaga nomai kapna ba yarokwa misi minama yam yaksalak pasina ado ba mongi violence hedo apaina ngasi di ugo pangle paidigi nuai ta bamna satra anikak Mahiroi anikak July ki tang 3 tukta mangkharga Hingibra sibra haiba khangdana dum leiraga September gi tarik 19 da social media da viral ore badagi sadra sadri ani si minung si yaudana hatop pigiba adugi hoju hoi hojiba hoi highest form da hoi condemn tok jari hoju cho hoi dum Koigi lingsin birakliba Maheiroising koigi ozasing kai kumna gusaba loinanna ozasing na koigi satra koi puthoga chatpasi matang lepinaba Mahiroi Lup-6 tagi haijari koigi Tunglamchat Kallasi haiba koigi Mahiroi Lup-6 na sinjariba asiga mari lainana koi Tunglamchat kannaba kitamak koi sinjariba Tunglamchat kannaba Maheiroising adu puthoga chakragadi koi da kitang nungaitaba ma lairani aduna ozasingna hariba Maheiroising warasuwana ngak laiminarakanda koigi lominagadaba Maheiroisinggi oiba apunbagi tang koi punna honaminasi warasuwana si matangdi ozasingda koi Mahiroi Lup-6 tagi koi request usari thank you violence ki mamai warabna lapase da satra satri anikak legidabagi matang saida aduki matik nuai to phaujai aduga adugi social media da makoigi legidabagi makoigi pau aseng matar kanda satri singna protest to matamda security forces singna yamna tamtina phubi ge badusu hojik pokpa koi nuai to phaujari aduna masina takpadi kai no koigi future ki oiba koigi mayorol da masina kari tai akoi tusor mansona da legidra akoi karam mong da legidra ke haibase akoi bhab tamina ba mansangi yengo ngasi violence days da legidra ba ngasi committee on tribal
Kotu Committee Kotu Committee of Tribal Unity na mapoina violence da legidraba mahogi dead bodies mayama logi na proposal thangalapa amasung ngasi kokomina-su ekoigi maitegi side tegi mapoina hat ki basingdo pirak tragadi akoi exchange toroi haiba wafam se masi yamna chumba pakhum amani na ijo ngasi gi tanja silorga thamjege yebo masi ekoigi samaj da thoi si ekoigi future generation tumgi mayorol amasung ekoigi society sida yamna chawa threat ama lai si karino haibse ekoi bhap tamina changi masi akoina mayamna satra satri oja singna hena hangbiri duni koi public discourse amasung discussion singda ekoi leiriba ching singda kopthok tuna deforestation tawduna coffee plantation torpa coffee cultivation tortuna drug ki oiba network tortuna koi lamdam sidai drug trafficking ki mafam moirakpa golden triangle gumba mafam mama sagalakpasina eikoigi na singda koigi inghalei ba satra satri amasung tungda lakadoriba miorol da aduki matik chauna chekeng pi haibse ayak thamjage yengo no hoina ngasi satra satri sing ngasi Lampak sida matam ikui mangda toti sing phangdabadagi ising ki supply leinaba sida semgatri ba structure bayamsi water supply sing yum da pina singapri masi karigino masi deforestation ga mari leine maramde chingda umang wamang koktoga popi tharakpana maram boidna ekwi lamda masdeida yamna mamang thokidri mongda leba extreme weather malakpa akoi aing asa onarpa masung nong chubagi chang handarakpa aduna ekwi valley da ising gi chang handarakna water scarcity toti ising phangdabagi watok thokri base lokoi hena kham gani haina ayana khalli aduna masi punumaksi chin kuki narco terrorist singa makoina singda umang wamang ko thoga popi plantation tawraga koigi drug puthokna ba honarpa koigi drug network ma sakana ba honarpa da adura ba pachekhe ne ayana thamjage yengo ngasi narcotics affair border na thopa mahogi report amagi matungina hojik Manipur da leiriba singsang singsi chawraka ekar lising tranga chamri di sing se roi na deforestation deforestation tawrisi kari maram gino masi popi thana ba amasung drugs sungrabani masi nakoi phai haina khanbra phatian khanbra aduna masi gum mayam si aikoigi tungda lakadoriba aikoigi generation singda aikoina akoigi generation sing se kanjabang mauna ba sigum basi mayam changdra hawraga akoigi deforestation tawreiba popi tharei se koi tingba yamna mathau tai maramdi masina aikoigi tunggi oiba tunglamchat ki oiba aikoigi jati aikoigi miorol da yamna chawba threat ama oi se masi iseng sengna irangang na thoba wafam de na ahamba poina tamsage yengo masi newspaper da koina pabada aikoigi leiriba lamdam sil leiriba youth lakh ama yang thai se drug ki ipak ta tawraga drug na effect tawduna leiriba na singne na ngasi press da chief minister thoki wafam amda thengrabani khali aduna ekoigi leiriba Manipur da leiriba mafam sei da drug pubagi lambi oirakba drug puthokpam oirakba na singi drug ki pakataw se masina ekoida yam chawba waham ma hangisi akoigi future oiba future generation sei da kyamu yamna akaiba porakani kyamu yamna akoida sogalakani akoigi youths are the pillar of the future haisi masugumba drug ki ipaks this the tawragadi akoigi pillar si tugairapa ninghairapa chakmane na iktamjage aduna what shall we do now akoina toktabadi kaino akoigi pillar sing si hena mapang kalanba aduga akoi masi tumgi oirakadoriba na sing si akoigi mating thokpa mioi oina langnaba tunglamchat ki akoigi generation si akoina kalona ba akoina tongan ba mongi thongdang loba draka we have say masijo I have poina thamjage yengo ngangsa na poina khabar pabada khamani su suspension of operation da yawa militant group ama Tamenglong da drug ka corona fagre aise hauzik Manipur thugaina ba honarapada napaina khamani transnational
conspiracy ama tawdra mi ama phagre mioi khara phagre si khangani maramdi masi hai basing se ekoi Manipur gi territorial integrity tugaina ba ekoi laiminari ba purup sing sidai da peaceful coexistence to kahe na ba silap ba machak na tani hai se ekoi khangmin na ba darkar oi maramdi housing transnational conspiracies da moina localai ba makoi gi oi ba homeland ama Bangladesh tagi machet ama Myanmar dagi machet ama Manipur dagi machet ama lokhoga makoi gi oi ba separate homeland ama same da ba localai ba sugumba conspiracy si masi tasengna hairgadi Manipur gi ekoi gi sahi lising hena leijagra ba puari si masi tugai rakra ba honaba amasung ekoi gi tumgi lakadori ba generation da yamna akai ba mangan na ba lorok ba masi khongdang amani base ekoi khangmin na ba darka oi na ai hakna satra satri gi mafam su khamjage ne kanjabni yengu masi April gi yengu ma ekoi gi lamdam stage da trade lives you know ju khangmin na ba darka oi state government na sem gi ba cabinet subcommittee na April gi tarik kun mari da Manipur gi mitop khandok na ba lokot ki ba khongdang da Myanmar dagi changakpa mitop lising ani ga chamaga marfu tret phak rabani hairi ba mioi singsi tawan ba villages 41 da phangi bani aduna tapadi ekoi gi lamdam asi jaibo lamdam si leiri ba ekoi gi mafam si ekoi safe oibra oidabra ai basini ekoi na khamina badarka oiri se asi mitop mi ancha singna mapan dagi changlakpa mi singna ekoi gi lamdam si deisda Kunda laita duna election raganda ekoi gi hana leijaramba peaceful coexistence ngasi nokoi ne khangi ni satra satri ngasi matong mang rangdana mokoi minung si yaudana hatorei ba si meam si basi noina mang illegal immigrants ka mari leine daba nati aduna ekoi gi hojik tunglamchat kanna bona bada ekoi de yam chauna leiri ba wahang si ekoi gi are our children safe in our society ekoi gi samaj le da ekoi gi angang sing ekoi gi satra sing ji safe oir ba oider rai ba se nakoi na sana su minute tin yo la khanda ba darga ko yi se hak thamninge ba aduna hai ri bas dei da koi gi sing sound to na Manipur gi mapan digi changai ba foreign national me amamna changa ga lebak ta irang tholi ba somna ganda koi gi tokan ba garang na su nei khamani Assam rifle na technopol na illegal immigrants Chatret Katra Nipan Fare na Hairiba, Masina Karita Puno, it is a tip of an iceberg. So I know that Manipur si, Mapan Nigi, foreign nationals, Mayamama, Masing Lagam to the Changaga, Manipur gi Langakta, Kahen Nabo Honaraga, Equigi, Lamdam Sida Han, Lazarimiba, Pagi Yellow Me Sing Sidas da, Equita demographic imbalance, Han Lazarimiba Pagi, Yellow Me Sing Sigi population si, Handaraga, Atopa. Laiba mitop sing sina hengalaga ekoi si yamna bong ta do pimo da thamda ba changthel pa la long ne ba se koi lai mi mang da lai ri ba satra satri koi hamina ba draga oi se ayak thamjage aduna ekoi kai do batai ekoi na tunglamchat ki oi ba ekoi ki Mahairoi si ekoi na kanjana ba hona matam da ekoi na gari tobom toi ham da ekoi ki Manipur की कोई territorial integrity और administrative integrity से कोई नाक पर मतरका हुई मसीद नतना Manipur की मपान देखी चंगई बा मिटोप मैम foreign national मैम में चंगई से मसीद कोई थिंग बदरका हुई अदुगा हाई रिबा मसीद थिंग बदा कोई करी दरका हुई कोई national registrar of citizen है बसे मसीद चन्हन बा मा मथोक दाय ना याक थम जगे ये वो छात्र छात्री my dear students अभी Manipur से हाना ममान तक तो शु आवाना सही तरह खुंदाक पायना वारी लेकरबनी मतम तो दा अभी मेल की population ची अदुम मतिक हंदतना अभी population ची दा demographic imbalance होई बिगी वारी history data लेकरबनी अदु हंदर की violence देश दा fruit अन्य की मरकता थोलों पर lance देश दा याम नक्पा अमदी कोई Manipur की मपान की चंगई बा foreign national में हम यावना कोई दा लंदा सलपा कोई violence की conflicts देश दा PDF यावना सीवगी उदम चांदंग पंबा अदुना कोई ना my dear students
अखोइना सात्र सात्री अखोइना खमिनगदबदि करिनो अखोइना तुमदा लाकदोरिबा अखोइगी फ्यूचर जनरेशन सिंसी अखोइना कंजौबा ngamnaba अखोइगी ओइबा illegal immigrants सिंसी ngakthokba prevent tawba amasung NRC chanhanbase yamna mathau tai base ayamna khangminaba machange na ai thamjaninge ai amasi अखोइना लेजरिबा हिस्ट्री 2000s more than 2000s years old लेजरिबा हिस्ट्री जेदा ngasi मैतेगी लेजरिबा ethnic communities ngasi अखोइ national highway blockade तततर तौबा कोटुन कोरबा कांगु बिरोमदा बन ब्लॉकेट तरबा जेरीदा गारीदा नोमै कापसलपना मरम मोइदरा ngasi अखोइ लमदम सिदा लेरिबा सेनमिटलोन द क्याम्बवाल ले पेट्रोल फंगदना क्यू लेपे पोचई एसेंशियल कमोडिटी की पोट मसई क्याम तांगरे लेजदबा बिलो पॉवर्टी लाइन की फैमिली दी क्याम वारमनी है बसे अखोइ फंगमिना बद्रका ओय नै थमजगे अदुना यामना नुआई तब थोदो बाइबु हंदकी मे की तारीख अहुमदगी थोलैबा वायलेंस ना क्वाइदगी अवांगबा हाईएस्ट डिसीजन मेकिंग बॉडी कोई लेजिस्लेटिव असेंबली द यावरिबा काउंसिल ऑफ मिनिस्टर एमएलए चिन कुकी तराना तोखरगा सेपरेट एडमिनिस्ट्रेशन डिमांड तोरपा अमसुंग यूनियन टेरिटरी डिमांड तोरपा से मसिना सुवाई कोई तुंगी ओइबा तुंगलमचट्टा कोई यामना काइबा तुंगलमचट्टा मांगनिंगाई ओइबा खोंगांग अपने हाइबसे सात्र सात्री कोई खमिना दरकार ओइना आई थमजगे अरुइना एकोइगी मणिपुर लेरिबा इरमदमसदा लेरिबा एकोइगी लाकतोरिबा फ्यूचर्स लेदा लाकतोरिबा कोई फ्यूचर जनरेशन जी एकोइना गनगे हाइबा तारगति आइनसु ममांगदा पंजगरे अकोइ टेरिटोरियल इंटीग्रिटी से प्रोटेक्ट तौबा म दरकार होय अनि सुबदा अपानदगी इलीगल इमिग्रेंट्स संसलैबा सिंसे अकोइ थिंगबा मचंगी ओम सुबदा एथनिक कम्युनिटी सिंगना सेपरेट एडमिनिस्ट्रेशन डिमांड तौसे अकोइ याम कन्ना थिंगबा मचंगी अब सेपरेट एडमिनिस्ट्रेशन तौबा यादे अमसुंग यूनियन टेरिटरी तानबेदे मणिपुरदगी मचेट तारगा अतोपा होमलैंड सेंबा यादे बसे आइगी मांगद लेंजलिबा सात्र सात्री ओजा सिंग अखोइ खमिनाबा यामदा चेटबा फिरेप अमा लोमिनाबा हाइबसे मचि चंगे हाइबसे आई थमजनिंगे मरमदि अखोइगी फ्यूचर जनरेशन जे एक पुलप हाट कदब नतेबा मसीदी इनडायरेक्टली मांगल कदबनेबा खुदम बोइना हाइबदा मणिपुर से मचेट तानबा डिमांड तोरपा सेपरेट एडमिनिस्ट्रेशन हाइरपा अमसु इलीगल इमिग्रेंट्स में हमने चंचलागा लमदम सिदा खुंदा लेता सलक्तना अखोइगी येलोमी की मसिंग हंधलपा मसे मसिगिना मसिना थोंग अमा ओइरगा मसिगी ट्रूगी मसिगी पांबई अमा ओइरगा मसिना अखोइगी फ्यूचर जनरेशन द होंगलकदोरिबे मसिदी अखोइ के तो बताई अखोइगी जेंडर गी मरक्ता जेंडर पैरिटी अमा पोरक पचंगी नुपी सिंग लौरिबा थौदांग अमसुंग मसिगी काउंटर बैलेंट ओइना नुपा सिंगसु अखोइ पुन्ना तुंगदा लाकदोरिबा कोई छात्र छात्री सिंगसु मसि नोइ मांगद लेंसन बिरे मयामसु अखोइगी मसिगी ओइबा यामना कनबा स्ट्रांग पोजीशन अमा लौबा चंगी एमसे मसिजु आई थमजनिंगी आइना ngasiगी प्लेटफॉर्म सेदा खुदोंचाबा लौरगा आइना मांगद लेंसन बिरिबा छात्री सिंगा थमजनिंगबा मरुइबा वाफमदि येंगो हौजिक साइबर क्राइम आर्टिफिशियल इंटेलिजेंस मसी नखोइ मैम सेक्शन बटरगा होय साइबर क्राइम से अमसुंग गर्ल्स ट्रैफिकिंग ड्रग ट्रैफिकिंग नखोइ मैम सेक्शन बटरगा होय मरमदि आर्टिफिशियल इंटेलिजेंस की थ्रू दा नखोइगी सक्तो अदुइदो कॉपी तोरगा फी थोंगदबा अमदा हापसन बयाबगी मतम लायम सिटी अदुना सदैदा नोइ ब्लैकमेल तोरपय नुपी मचा सिंग हौगलैबा अदुना रोइ आर्टिफिशियल इंटेलिजेंस होगी आर्टिफिशियल इंटेलिजेंस की लाइव फिल्म से नखोइजु सदैदा भात तामिनब चंगी सदैगी नखोइजु प्रोटेक्ट तौनब होनगदबने हैबसे अदुना इंटरनेट छात्र वरिंग मतमदा मोबाइल इंटरनेट सु सियनगदबनी अमसुंग सियन तारगसु नोगी पेरेंट्स का नोगी अंडरस्टैंडिंग अमा लेमिनरगा नोगी मतम अमसु लिमिट अमसु थंगदबनी अदुगा साइबर क्राइम अमसुंग आर्टिफिशियल इंटेलिजेंस हाइबसे नखोइगी सक्सिबु लौरगा अतोप बॉडी अमदा पांझलगा नखोइसे ब्लैकमेल तो वयायबा हजिकी मॉडर्न सोसाइटीज दा से
nakoy na adung bataw ragadi nakoy da kari to budage noi cyber crime da cyber police da report to ta bani samai ta re nakoy defend to sa ai bada bani nakoy disappointment oina ning bakai raga leira chen ka da banate you should face the situation you should be very brave ko aduna maru oina pai oza pai oza joy command sa bigra nupi sing gi thodang di education da loiba nai de hogi Manipur se ima ibel manara pai bi nupi lan na singba nupi sidi maboi di moigi thodang sidi samas se loiba nai de apoi na laik tambal loiga su nong manatraga nong madi napoi su ima ibel manara pai bi nishaban gi thodang soitana lauraga aikoi gi samas sida soina ngaks ke lakadori mani aduna ayakna aroi bada ayakna thamjaning badi kesunate Eikhoigi Eikhoigi Yumbiral youths are the torch bearer of the society, pillars of the society. Dr. Ambedkar na kay harami samasama da leiriba inequality manadaba se masi kamay na overcome tongmni. It can be reformed through education. Education is important oy education gi kulaina weapon sinarga koigi manadaba koigi inequality oiriba samase koi manaba samas ma propayai nupi singbo koina empowered awai aduga noina dairiba thing life is a challenges tongan ma mayam ma leiriba singse mas education gi through da noina fight taruga noina tungda mai papa ma oirakani aroibada lastly I have a tamning badi tungi generation kanje haiba targadi akoigi territorial integrity administrative integrity ngak patabani apandigi mitop sa pathimbatabani maruwaina NRC sanan gadabani amasung kana gumba matana separate administration amasung union territory tang bada koi no hai gadabani hai wakam da tambaga side solution darga thank you Thagachari oja maman yamnaba wafam kaya thambiramagi damakta ojabu sinjalang jermigi maikidagi thagata phungdokchari makha tarakpa wangang loi ina koksinjage mingoina hangatcharabada kaikhumna jariba oja Dr. Arambam Noni Associate Professor Department of Political Science Danamanchuri University bu wafam khara thambirana ba ojabu sunishinjari Good afternoon, everyone. Ihan hanbaktada Mahiroi Lup-6 amadi mangdaling sinbiriba naha oiba Mahiroi khudimak poine kai khumna bochari Manipur kanbadana khoi gi thaudang manglam chattasu yamna chawrami ngasi su yamna chawi aduga tunglam chattasu yamna chawgani habisina khoi yaningbra maram baduna ai khoi Manipur kansi haiba wakhalon aduda ngasi pulliba natro adu oirabadi aikhoina karam haina ngasi khanane na basida yauri haibase yamna mang baru oibro oidabra maram baduda mangteling sing bireba mahiroi sing aisu CC school la tamjarakpa CC school la secretary orakpa mahiroi amani aduna nakoi myam ubada matam maduda satra ama oina aina satra gi hauda yaujarakpa da suning singi maram baduna tinbiriba mahiroi sing na mareng bareng chatpagi mawong asi lepiu maramdi Manipur gi Tunglamchat amadi Manglamchat anigi maru oiba khangminasi hairabadi aikhoi nuksa asidang haktang warabasu wana khangminaduna Manipur kandaba yadi haiba wakhal onduda aikhoina Manglamchatta amasung Tunglamchatta kari ohogani oirakani haiba punma siga wakhal ondu khanaminaba ama mathau tai haibadu mayam thamjige wari asi hobada ina haijaning basi Japan gi angang ama landa sokpa asida Ahan mayam na taunaba landa Japan gi anga ama soi lan phambaduda masida yekna bagi lanni aduna hai nangdi adu yamna soklaga adu kanna soklaga kari gi damuto kaptri bano anga ngaina hangbada anga dur khumlei haibado ai kapoi aina kaplabadi ai yekna sing na ai soli ai izati bu soli haina khan ki gani maduna ai kapoi haiki madugi thauna ado Madugi hai singbagi pau khumado nakhoi da chuchen phamthoi ai khoi da chuchen phamthoi haibse nakhoi kaubigano aina ngasi microphone asi
नुक्सारों में खरी इंथोक चले बिस्की मरम दी न कोई न वान खांग बदु शरुआ मा आइशु होई हाय बदो कुन न बगिता मगते न माइक्रोफोन से नुक्सार इंथोक करी आइने नुंगनांग से मरम दी क्लासरूम द फामलिबा महिरोई सिंगना लैपाक त करी थोकले बगे हाय बसी निंगाई दना फमदोक तुना लैरबदी नहा की स्कूल की बिल्डिंग चाखलपदा नहाक सु याव खिगनी हाय बसे कैदो मदसु कावगनु मरम मदुना आइहा ओजा मोइना मांग लेंसिन बिरेबा महिरोई के आबो पुबिरे बा इकाई खुमना जरिबा स्कूल की कॉलेज की ओजा पुनमक आइना कोंगनो ने इकाई खुमना बोचे तबुदबो आइखि क्लासरूम मसु सुमनतगी लाइक त पीबा पोट खदंग तमनब नते क्लासरूम जस लेबा की वरी खनगदबनी करम लेबा करम लेंगा पामी हाइबसे आइखि अंगांग सिंग द खननबे खुदोंग चाबो पीगदबनी हाइबसे अचेत वखल ओजा सिंग चेनफम थोई मरम मदुना महिरोई सिंगना लैपाक अमा करमना सेमगनी हाइबसे लैकाइदगी युमदगी यमदी स्कूलदगी कॉलेजदगी खनबा हौद्रबदी अफब लेगा अमा हाइबसे मलंगदगी अतियादगी तारकदब नत्ती हाइबसे मांगद लेंसिन ब महिरोई सिंग खक काउबिगनो हाइबसे तमजनी मांगद लेंसिन ब महिरोई सिंग दा आई वारी सानब होने जगे मरमदी वा सांग नांगबसे ताब याम वाबनी एखुसु खंगी अदुबो नखोइना खंबिगदबदी लैपाकी चीरब तंजाददी मियोइब सिंगना लैपाकी दमद थवाई फाव कथोलगा आइखोना वारी खरे सानबा सेमेना करना खलगा फंबा हो ngमलत्रबदी लैबा अदु कनाना गनगनी हाइबसे आइखो इशान इशादा हंसिसनी मरम मदुना मनिंगलोमगी मखारोम थंगबद लैबिरिबा महिरोई सिंग मांगद लेंसिनबा महिरोई सिंग आइखो कुने वखलवन तामिनदुना लैबा असि कनबदा महिरोई खुनाय आइखोना तुंगी मिरोल अदु ओर कदोबनी तुंगलमचट अमा आइखोना सेमगदोबनी हाइबसे कैदो ओर सुमसी मफम सिदगी हंखगसु काउबिगनो आइना ngasi mayamda wahang oina mahiroi sing da hangjaning badi ngasi gi mangda iribo banner asida iri aikhoi gi tunglamchat kallasi tunglamchat haibasi future ro past lo future ama gi may lep ki haibadi ngasi aikhoi kari tawri haibasi maru oibro idabro maram maduna ngasi mafam masida akhuna wana khangliba nuksada lepliba se aikhoi gi tunglamchat adugi damaktani aikhoi gi mirol singdugi damaktani karigumba aikhoi na ngasi urum thiraga leirabadi aikhoi gi tunggi mirol na matam chukada nuksada lefogani haibase nakhoi ningsingo aina haini aikhoi numit chap yumba matam da ngasi leipaki wari khanariba aikhoi ngasai ayu nganna hawatkhre adubu nganna yakai khrabasu nganna phamung de hawala khrabasu school college karabasu aikhoi ayambadi mikap thokri hainai de thamja haisaningi aduna mahiroi sing amadi leipaki miyam da ina pauzaning badi mikap thokpa haibasiga tum hawatpa haiba ni se khenabale haibase kai dum su kaubigano adom tum hogot lambadi ai sogo lambai adu boy haksu adom su makeup tholam dabadi ai maramdi ai khoi reality dagi ai khoi gi punsi rol gi honglak liba safu chaitheng mayam dagi nathai duna chatnaba honna bana yam boy na tawi maram maduna laipak sida achumba puthokpa da yam na wana thoi kari huma matam dai khoi na tajai madudi hayeng rally lei hayeng meeting lei hairabudi school college kharadi suti thadok ta busunatti madugumba culture madugumba wakhalwan adu leirabadi aikhoi leipa asi karamna tunglamchat ama semlamgani haibase yamna nungnang pham thoktabro aikhoi bo thoi ko maram maduna aina mahiroi sing da haijani han request tawjani maram di isagi national character isagi izati gi adugumba image apun magi sakdam ama khansi semlamsi hairabadi aikhoi chaning ta batai amana haiba tana batai aikhoi mob culture thadok batai apun ma manipur amoina matam sangna lakhra manipuri haibase aikhoi kaido wada kaufam thokte matang asida aina mayam da haijaning bo wafam amalai aikhoi gi ahlaman singna manglamchat amasung tunglamchat amasung ngasi hariba ahum masigi akaknaba mari adu da thabakkan suramni haina lobiyai mayamda aina haijaning badi aikhoi gi manglamchat ta aikhoina chahi taret khuntak padi ningkha tamkhiba amadi british loilam di aikhoina maning makha tamhoba aikhoi tumlaga hiplaga ningai dana lega tawkhiba matanate aikhoi gi ahallaman singna honna piramba apun bagi pangal aduna ohelakhi bani haibise aikhoi ngasi gi mirona kaufam thokte maram aduna
tinbiriba Maheiroising da ina tensilakpada haini madudi history without facts is pointless. History without facts is pointless, and facts without historian is meaningless. Haizabadi masi EH Car haiba historian asina hairambani masi adom na yumda hallaba kanda lari amakan na pabiyai madudi what is history? What is history? I go give past karino. Past haiba se haukraba asiba posak amanate. Past haiba se go give memory da I go ningsing bada matam chupada hingaga laiba aduga tunglamchat sen bada khwadigi chawba kaira koiba adugumba phiba mamani haiba se Maheiroising na kaubigano madam maduna haizaningi EH Karna hai asumna there is a continuous dialogue between the past and the present, and therefore a correct and accurate interpretation of history is very, very important. Past amasung present anigi marakta tattana dialogue tone wari shane maram maduna aikoi ngasigi khunai gi thaudang di karino haiba matamda past amasung present anigi marakta tattana thokliba dialogue asibo marik chumba wakhalon amana wahanthok pibadu khwaidigi maroi bai khogi thaudang ni haibisini ngasigi piriba hiram masida mari lainabana ina history abu khoina karamna haukiba matam boy khoina karamna yengani amasung ngasi hariba matam masida ai khoina haukraba matam manglab chat amasung ngasi ani se tuna yenglaga tungdala kadba tunglam chat ado ai khogi mirol sige karamna samlam gani haibase ngasi apunba manipur khunai thada bai khogi di achob thodang ni haibasini aina haizani maduni ngasi ngarang newspaper da yaw pamayam thengnabiram biai Tengnabidrabadi horen yumdi yengbiu newspaper singda asumna newspaper sing report over ngasi thengnajai ngarang thengnajai madudi moreda Manipur gi police commando sing hannabo honaba amadi moreda miyam micham sing hannabagi wafam lakpada moregi kuki inpine yadre maram maduna chatpa yadre hai ngasai ki nota panpi khiba aikhoi gi iram damda aikhoina kadai re chachegani kadai leizegani haina aduguma aingi miengdagi suyaba aikhogi manglam chatla suyaba Manipur gi apunba khal londuna su aikhogi hak leizaba phibam mase kairak pasida nungnang ba phawi Manipur gi miyamna kadaida karama humda leigedagi haibasi kuki NP more gi yaba lawki gadra haibasi anga ba phawi haibatai maram asina aina Manipur gi tinbiriba yamna masing yamna ba Maheiroising amadi mangdaling sin biriba oza sing mari amadi chatra naharol lujing basing punamakta hangachan ngari karino haiba matamda aikoi afaba tunglamchat ama semlasi haiba tarabadi aikoi gi ibungdagi hauraga aikoi school college dagi hauraga aikoi nomai hingliba punsirolda tungi mirol na Manipur gi karamna oyogani haibo khalona se isagi wakhalda fawba ngamdrabadi madagi tungi Manipur adadi yamna kiningai oiba saktam ama oigani haibase ai thamjani loisilakpada ina haining base ngasi Manipurda purupadi gi marakta mungnaba thokpa si mayam hena khangbire mangda lengsin bira Maheiroising na hena khangbi mangda tinbiriba ahlaman punabak loina khangbiraba ngatani adubo masigi horokpham singi manungda khwaidagi chawba horokpham ji ngasai karino haibada agugi manglam chatki likram sing akogi history gi akogi past ki adugumba resources mayam legacy mayam ase atam nana muthat na bohon rakpa adugumba kanglu kharegi thabak hena kanna tholopani haibase ngasi khanbiu nainabiu masigi maram di kari no haiba matamda Anglo Kuki War haibagi narrative 1990 ga adwai da tholoppa ngasi dini chahi kunthra manga muki mamang da thokpa horakpa aduga Manipur gumba Asia gi lamdam da masagi laingak masagi constitution masagi territory laizaramba adugumba Manipur gumba leiba asi leiramde haina hairek pangamba adugumba makhalgi fabricated oba history iba ngamba kanglup ki adugumba larik laisu haizabani haiba miyoising tholakpadigi matam sangna nungsi chanana larik laba adugumba Manipuri kanglup singi maraktab sing sep thai amasu khanadabe macha oi haibaje khangani maram baduna mangda lengsin biriba Maheiroising de appeal tawjani adongi haukraba matam nainabiu amadi ngasi
adongi haukraba matam sing adubu miyam na lan ohonna bhonaba thugai na bhonra ko matam da ngasi gi punsiro le karam bachai ting pige hai bagi adi relationship to mairoi sing ngasi nai na ba horabadi ngasi dina chahi mari manga tara gi matungda adom su manipur gi puwari amadi ishab wasak khang mi mo oigari adu oirabadi manipur su khumang chaukhatpa amadi malem gi mine kai khumna ba lepa oib ngamgani hai ba sini Mangdaling simba mahiroi singdaina haizani madudi Manipur hari balai pak ase masagi constitution ikre dengan saya hai 1947 masagi lengak democratic election tauduna ngarang hari ba Oktober ki tang tara nippam 1948 ta masagi assembly phamki madugi assembly phamba Meepham maduda Manipur ki maharaja na lauthoki madudi Manipur ki pak chauba se kilo square mile lising nipan ga chatruk ka yankhaini amasung kabo beligi lising tare yawi haibadi 8,650 square miles Manipur and also 7,000 square miles of the Kabo Valley haibasi Manipur gi ning thauna 18 October gi maki wa ngang bod haiki hairiba 18 October adugi Meepham dugi speaker adu kanana oi paite kuki macha mana oi Madu oirabadi Manipur masagi territory leram de hane laurbe chumro landro adu khangse maram maduna history bu lan uhannaba thabak se kaidong oida mai pak oi maram di history lan uhannaba lan ina bu honre bodo matam gi khonglei na su soina mai ti bu pigani maleng gi miang gi mang du suma koi kai ba nang banatna kar su phangloi hai bo pon wasi thamningi loisela puda ina mahiroi sing rahning ba se Mioi bi khunai gi wari khoi yam nainare na khoi class 10 9 11 12 tab yam darogani na khoi French revolution gi wari tarang gani American revolution gi wari tarang gani Indian independence gi wari tarang gani hairi baning tamba sing asibo ai khoi na kan ba safu hona dana phangki bro phangki deko maram maduna mahiroi sing na khoi gi thaudang chawi ai khoi Manipur ase yam adu bo phum da lai aduna yum da hallo matungda leipak sigi da mukta khoi na kari tawba yabage amadi classroom da imung da amadi college da university da amadi mafam masida su karam leba ki afawang hang mamatau tai aduga leipak sigi da mukta Apunba Manipur jingmi tami tribal non tribal meti pangal purma kun lebi nabaya Manipur ma hanas oirami aduga anu ba changsil ko mioi singna adugi saktam ba thugai da honar pada kaido mo sa khona leb yawang moi haiba fire pada adom na yum da hande ngasi mafam masida ware piu aduga Manipur gi da mukta lebiu Tunglamchat Apunba samsi hai thamjaraga puna mo kai khumjari thank you Thagachari oza maman yam laba wafam kaya thambir bagi damakta sinja langjar bagi mekai dagi oza bu thagachari marak thana ngasi pangthok liba Meepham masida karigumba chana naba mateng khara tawbirak liba Vidyalaya committee Bengali Shama Sangan Bajabu sinja langjar bagi mekai dagi thagachari makha tarakpa sidi ngasi Meepham masibu seliba Maheiroi LUP-6 asigi coordinator gi thogai pubiriba miwoina hangatcharabada ibung leksang them lamyamba maiteina karigomba wafong khara thambiranaba ibung bukok sinjari Nasai saraba nuksagi maisa marakta Eikhoigi Tunglamchat Kallasi haidana tongan ba mafam kaya dagi senglaba Khuman ibadau gi masai konda pangthok liba Meepham asida saruk yaba lapiriba Maheiroi khwai puna maku ikong no kai khumna badum chadi ngasi Eikhoi khange nungsa yamna sai Eikhoi khange Meepham ase Sigi ka dai khoi pangthokpa ngamde ai khoi khangi saraba nungsagi maisa marak seda ai khoi ge Maheiroi sing yamna wana khawgang nana ai khoi saruk yagani haibase masi ai khoi khange aduga ai khoi na so hena khangi madudi ngasigi mangda saruk yaba lakiba Maheiroi sing asidi tha manga chumna Ima singna lambi da lamjau da yum thadoga ahing yare abadumba macha masu gaktane makhoi gi macha masu oidi bai khoina
Chao khaba tha manga chumna mapangal kan khaba India masis na ngakpi bangam draba dugumba narco terrorist singi sai chenga se ngasi aikoi ngak nondana ngasi ngak haigalga thenaba ngami base ngasi mangda lengkhiba kutumba leikhiba ima singa dugi thudang adudane adugo ima singa dugi masa ngaktane khoi aikoi pullaba aikoi amana amagi awaba khangminnaraba ichil inaw singi marakta aikoi nungsinabagi lising adu leminaraba Chin kuki narco terrorist khatan late malemda leiba khudima leiba khudima na lapa taragasu adugo yellow fruit aikoi ba maiti ba pi ba ngamgadaba kananta leite hai bise aikoi khangba ma change asi aikoi gi pikha ba aikoi gi khunai ase kallaga lakli base atai karimta na nate asi ko man nungsa marakta nungsa marakta awas acheng mayam amakak nanglakanda khanglakanda masisina tambiba ima lepa nungsibagi wakhallondo tungi minolbu kaningbagi wakhallondo aduna ngasisu aikoi kanmangambane masi layamdraba aikoi hayeng leite ngasi aikoi gi maheiroisinggi wakhalda aikoi gi tunglamchat kallasi haibase phirep lepangamdraba hayeng gi tunglamchat aikoi tamangamde maramaduna masi aikoi khangminaba machange hausi aikoi da singnaba kaya maram khak lakle singnaba mayam singase aikoi da singnaba amana phurup kaung bu pumut put paya bad gum singnaba kaya na pik thali bane asigum singnaba singse maron banon lei bad gum khulai ama khangne asigum singnaba mayam singama lakpa taragasu aikoi mai le ga sel sira haibasine aikoi thengnara roi sira haibasine aikoi isagi yumda aduma aikoi refusing ki tha ama khata lanjen na ga aikoi question chen na ko lo tana aikoi leira sira haibisine adubu madu aikoi leiroi maramdi tongan mafam kaya dagi Manipur ki tunglamchat kangani haidana mahairoi lising kaya saruk ya balangni base masina takle madude aikoi ke dungna mai leira ga chende haibisine makha tara ba singna ba singi damak tasu aikoi hosik sem sari makal khudimaki singnaba laksano yellow fruit ta Manipur ki saktamda pongnafam ima ki saktamda aikoi ni khoi na phum ki ba idai pa ki saktamda makal khudimaki singnaba lakpa khudima aikoi mayok nagane aikoi ki manata tharak ba singjap khudima aikoi sab sana mayok nagane hai ki phirep siga natra na koi ne yumdagi lakni basa bala tongan ba aikoi Fidep kaya manong katsay ko'y law gadaba yam na wali aduna ay ko'y na haurak liba mirol asida na ko'y gi makha tarak kadol ba dugumba nasa nanaw sing da karam Manipur ay ko'y kudol tamang gadol liba no ay ko'y masal nampak tanaraga kanna sa inaba Manipur ay ko'y na kudol tamang gadol liba se ay ko'y masal amaga hunaba amaga singtha na daba amagi awaba khangmin na daba amaga hullaga sauthok na ba adugo Manipur dura koy kudol sal tamang gadori base mase mangda lep diba ngasi lengsel lep diba maheiroisinggi fidep adu leira ai koy nang mase macet ta dana khana dana hunna dana chaina dana leira ba ai koy khudima adugo yumdang masinga ai koy gi yumpham munki bado lep lekara Manipur imasu macet do munki gane ai koy hojik fidep lomina ba mathau tai aikoi gi lamdam ase kaidau nung dasu khoi na pum kiba idai pa iramdam ase ngasi gi mahairoi aikoi na leplasi madudi mito miyansa amalta da aikoi gi lam macher ama phaw piroi yoloi habi gi firep se koi lahu se ba masi gi firep se loba ngamhora ba madu iba taragadi aikoi kanma ngamhogani lakpa singnaba khudima aikoi mayok na hawlage haidana aikoi lepa ngamhora ba adu iba taragadi aikoi singnaba sing mayok na ngamgani madugi thorang do tahawna taraba aikoi na mai lei dana chenba taragadi Manipur gi tunglamchat ti tamangamde haibisine aduna oirakliba hauji thokliba phibam mayam singse aikoi khangminnaraga ngasi gi mifam asida aikoi waraminase senglaba Khuman ibudawgi masai kon sida skoi wasat minase aikoi firep lominase
ngasigi firep asina Manipur gi tunglamchat lepkadawri bane ngasigi firep asina Manipur gi tunglamchat kangadawri bane maram aduna warep sing adoi haipetang mayang gi mafam da thamjarake aduga ichilina punna pumen paumen naraga aikoi tanamina bagi tanza adumasu aikoi longmin nasi aikoi warep ase oza sing asu yamna tumna tanari ichilina sing mairoi sing nakoi yamna warabra ngasi aina mahi kana tamlaga class mayama yawra kanda achauba mithoi mihenba police officer IS officer kayam namam kha koira kadori bani mangda leri basing khunai asiga sangma yumbi oira kadori bani keno adu gumba matam aduda ai gi furu ai gi khunai ai gi yelomi ai gi ima ipa iche ichan singna jingnong manunda ium ikai mai thadok kanda sangni fini bagomna refugee gomna question chen na question satana legam taragade matam matu aisa IS officer oire aisa aso mi oire habi south sabdo noida lekhi gedira maram maduna ai khoi gi khotsu honagani khunai su kangani lamdam sigi lamdam se kanmada mairoi khoi gi di aso bo thodang amaka yafam thoi maram di mafam masida ponglurabani mafam masida koi chawraklabani aduna mafam masida koi hingki gadawri bani maram aduna khunai gi reality mayam singse ai koi khamin naraga ai koi na kari buna tawgadabano kari buna taroidabano haibado kumna tanam minna bagi saruk amani thengkhang kaya la tai koi punki gani makha tarakpadasu ai koi da warep kaya manum kha ai koi lomin naraga warep sing adutagi makha tarak khongthang se koi pakhat minna bai koi honase ahan basi silinau sing ngasi ilai pakta narco terrorist singna landarakli basibu mapung phana maithiba piduna Manipur gi leimai dagi narco terrorism maru phangna muthatuna yellow fruit singu kannaba sonari balan asida mahairoi singna lofam thopa thodang chap sana lomin naba habisna han wale poisi masi mayam na yaba taragadi mayam gi ahoba khuba ma loina nai khoi wale to lomina se mani narcotism satharakli ba narco terrorism sing se masi maruf na muthatlaga aikoi gi yellow mi kanna bagi khongthang asida mahairoi aikoina punna thodang lomina ba haibase masi sinai koi ahan ba wale ne ani subada mirai baktagi lepalai kana sangsil lakliba mitopki isaw asidagi yellow fruit singu kannana bagi dama Manipur logi wangda sangsil lakliba mitop singbu khandok tuna halan khina bagi dama National Register of Citizens NRC sana hanaba sangsil liba khongjang ase hadagi am sangsil tuna lakli masin makhata na hena kansil sangsil minaba Myanmar dagi Bangladesh dagi sanglak liba mitop sing sina aikoi gi chingmai sing da khun lepalai tana tholakli yellow fruit sing dagi hosing masing hengalakli makoina aduguma terrorism gi thawong mayam ma satharakli khun kaya manu mama ka thoa kanda chingmai khudma loi tem thoraga aikoi khunai oina lebak oina panba yadaba pibam ma lakle maram aduna Manipur ase mapan gi lebak sing yumnon na ba maru oina Myanmar ga 390 km adugumba yumthangna baleba amu oibanina asigumba leba singdagi sangsalakpa mitop singse masi khandok piu haidana hanadagi hauna mahairoi singna NRC sana hangadabani haibagi sangsilliba khongjang ase ngasigi mifam asina su makha tana hena kansilna sangsilna labagi firebado ngasi lominare ahumsubada yellow fruit sing kanba amadi apunbagi saktam sagatpada Mahairoi aikoina su hena chawba thodang loba haibasine mari subada Manipur gi saktamda singnarapa khudingma aikoina mayok yabada Mahairoi aikoina su kathokpaga loinana thodang yaba manga subada leibak asigi
naharol singbu maham tahanduna khunai asibu muthatnaba satharakliba drugki narco chemical warfare asidagi tungi yumbi oigadoriba naharol sing maruoina mahairoi singbu kannanabagi dama aikhoi punna leminaduna lantheng minaba habise aikhoi gi firep oina lawsi masima taragadi mayai ka basinja ki khayata aikhoi punama taw khutanda yeknaba maithiba pina nabagi damakta imagi mapari thoraklaroi imagi mamom sing thoraklaroi mathangdadi aikhoi gi tunglamchat kallasi haidina thorakadwa mahairoi sing so thoraklaroi maram maduna masidagi kalongnanabagi dama mayai ka basinja ki mayokta amadi narco chemical warfare asigi mayokta punna leminaduna aikhoi thengnamina se haibase ngasi ge aikhoi gi firep asde aikhoi lomina bane sarusubada Mahiroi singda satharakpa terrorist ki thawong amadi security forces ki ka henna thawong singi mayokta aikhoi khudima chap manana amato oina leminaba haibasida aikhoi amato oina lemina se security forces singa Mahiroi singu yengnaba amada khanba dongna otpa leibe torpa yengnaba amada satkadaba thawong sing satharakpa se masigi mayokta ngasigi mipham asina su asigumba thawong singi mayokta aikhoi khudima amato oina masigi mayokta leminaba amato oina thengnaminaba haibase ngasigi aikhoi warep oina lomina se tare tungi mirol gi damak human resource amadi knowledge capital saganaba gi damak mahai tampham mapung phana hangdokpiduna yariba makai mahai masil tambada apan ba thogan dana bai koi khona minaba nasai so jana haiki badune ai koi langpham mayam ma leiba taragasu tungi damakta ai koi mahairoi singna mahai tambagi adugumba phirep ama ai koi lahogo mathau tai khutna mana ai koi leiba ki thabai pangba khutna mana laik tambani haibigi phirep ado nasi so amana ai koi sasan ma mathau tai maram maduna ai koi laik tambada su he na ai koi mayon se lagna bagi damakta mahai tampham sangsing ai koi mapung phana salai duna yar ma makai mahai masil tambada apan ba ayat pathuan da nabai koi punna khona mina ba haibase masi sai koi firep point lower si nipan sabada ai koi gi idai pa ka se senmil lon da kam thengna mikha polaba mipal tanglaba aduguma khunai ama khakne maramaduna nipan subagi ware pase idai pa iramdam gi senmil lon fagat handuna mipal tangdaba khunai oinana ba khotna badasu mahiroi singna maru oiba thodang lawba haibasine hauze manipur hariba lebak se manipur gi kariba revenue se sumna tangi 3200 crores katane apunba budget 35000 crore lebigi manungda manipur state gi kari se sumna tangi 3200 katane kayam yamna mipal tang khare yengo center da aikoi 88% di aikoi depend tawri aduna kham thengna mikha polaba kham thengna mipal tanglaba kunai dadi chaukhatpa nungaiba punsi mai habise aikoi oithokte maram aduna mahiroi singna su ngasigi mangna tiliba mahiroi singna su inai pa iramdam gi senmilon se masi phagatla honna bada lawba yaba thodang lawraga inai pa se mipal tangdaba mikha pondaba duguma kunai ama ohelna bagi damakta firep ado lawna nabagi dama nipan suba warep oina thamjariba iraipa iramdam ge senmilon phagathanduna mipal tangdaba khunai oina naba khotna badasu mahiroi singna maru oiba thodang lawba haibase aikhoi gi nipan suba warep oina aikhoi lominare apal subada mathata thamjakhiba warep nipal ase thabakta mapung phana othokpa ngamna nabagi dama aikhoi gi mahiroi sing aikhoi tongan ba akhuba wakhalon aikoi thadom minaduna aikoi asan ma mideng amagi makhada amata oina aikoi punsil minaraga aikoi punna thabak to minaba haibasi masu mapun gi suba ware oina dominarsi aduna ngasigi senglaba mafam masileda haidiba ware mapanase mahiroi singna aikoi lominaraga ware mapanase ngasi ma yumda hallaga warep sing asigi nungda puriba wahan thoksing mamut tan aikoi khangmin nanda bo khonaba haurak liba mirol aikoina
warep sigi nungda puriba wahan tok sing se khanaga aikhoi khunai gi oiriba phibam oila kadaba phibam sing se yengla kanda warep sibu thabak oina pangthok na bo khotna ra he hailaga aikhoi gi tunglamchat se kanna na bo khotna bada adugumba pongna famima manipurna sokthaba naidaba pangalgi thaunagi iring ado nasi haurakliba masasing maheiroisingda pinabiba oirasanu haiba wafam se thamjabaga loinana matang saide tension jare Thagachari bunglamyanba ngasigi mifam asina laukhibi warep sing asi amata oina yanakraba matung asidadi thauramgi aroiba thauram oiriba thagat waron thambina bagi damakta koksinjage Mr. Sharto Vice President AMSU Headquarter bu thagat waron thambiranaba ningsingjari halaba masi sigumlaba Maheiroisinggi Eikhoigi Tunglamchat Kallasi haiba Apunba Meepham MAHEIROI MSF DESAM KSSU amadi AMSU sinjuduna tongan ba Manipur gi Maheiroisinggi lakpiriba ikai khumna budiksar bojasing amadi Maheiroising khudima ikai khumna buksari masi sigumla program asi businal bu honam tamda government gi amadi lengapugi tongan ba kayadagi zaithing miyamna phangi ba zaithing aduga loinana athingba miyam le rakuna maram oraga akhona sinna ba honam tamda change chongjabda mafam se sillang apada mapung phado miyam ujare inconvenience miyam phangbiram gani ngapi gani tobutabu laipa ki tawdaba yadaba khoigi isagi thawdang ni khallaga lapiri bu kudingma awaba masai nu samrakta hoji phawo khangmin re bu kudingma puikai khunbu chari aduga loinana ngasigi dais ta kombiriba mingona hanga subchinna mingona hanga tabada kai khunjo oja Professor N Kumar Singh amazung oja Dr. Thiam Bharat Singh amadi oja Dr. Arambam Noni sorry aduga loinana Maheiroi LUP-6 ki thogai kya gi maipuna pubiriba kai khunba tiksaraba khogi President Singh kudungma pui kai khunbu sari nungsasi am samram na borok thanks da punmaku electronic media amadi lingpiriba sinnaw mating pangbiraiba medical team khudingmak sukchalaga thank you haibo khansne pinbigini habsulorana borok thanks ki matam sulusi thank you Thagachari Sharto ngasigi mifam asi pambak thakta lekhat piriba miyoisinggi mafam dagi ayaba du lokcharaga mifam asi matang saida lusinjare